ꯀꯣꯏꯕ ꯂꯥꯛꯄꯤꯔꯣ ꯆꯤꯡꯗ ꯅꯠꯇꯅꯀꯣ ꯇꯝꯄꯥꯛꯇꯁꯨ ꯌꯥꯝ ꯃꯐꯝ ꯐꯖꯕ ꯌꯥꯝ ꯂꯩꯀꯣ ꯇꯝꯄꯥꯛꯇꯁꯨ ꯚ꯭ꯌꯨ ꯐꯖꯕ ꯌꯥꯝ ꯂꯩꯌꯦ ꯑꯗꯣ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯎꯌꯨꯡ ꯄꯥꯟꯕꯤ ꯎꯆꯥꯟ ꯄꯥꯟꯕꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤ ꯃꯐꯝꯁꯦ ꯁꯤꯠ ꯅꯥꯟꯅ ꯂꯩ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛ ꯈꯔ ꯇꯥꯕ ꯎꯑꯦ ꯑꯗꯨꯒ ꯁꯤ ꯂꯥꯛꯄ ꯃꯤꯗꯨꯅ ꯀꯣꯏꯕ ꯂꯥꯛꯑꯁꯨ ꯀꯔꯤ ꯑꯣꯏꯔꯁꯨ ꯄ꯭ꯂꯥꯁꯇꯤꯛꯅꯆꯤꯡꯕ ꯄꯣꯠꯁꯦ ꯂꯥꯛꯄ ꯃꯤꯗꯨꯅ ꯆꯥꯅꯕ ꯊꯛꯄ ꯂꯣꯏꯔꯒ ꯈꯔ ꯃꯩꯗ ꯈꯔ ꯊꯥꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯤ ꯃꯐꯝꯁꯤ ꯌꯥꯝ ꯅꯥꯜꯂꯦ ꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯂꯩꯁꯦ ꯃꯁꯤ ꯃꯩꯗ ꯊꯥꯅꯉꯥꯏꯒꯤ ꯃꯐꯝꯁꯨ ꯐꯖꯅ ꯇꯧꯕꯤꯔꯒ ꯊꯝꯕꯤꯌꯦ ꯑꯗꯨꯒ ꯁꯤꯗ ꯊꯥꯗꯔꯒ ꯃꯩꯗ ꯊꯥꯗꯣꯛꯄꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯦ ꯌꯥꯝ ꯂꯥꯛꯄꯤꯔꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯇꯥꯕ ꯈꯣꯏꯁꯦ ꯂꯥꯛꯄ ꯃꯤꯗꯨꯅ ꯃꯩꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯦ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯥꯛꯄ ꯃꯤꯗꯨꯅ ꯁꯦꯡꯅ ꯇꯧꯕꯤꯌꯨ ꯅꯨꯡ ꯑꯃꯗꯤ ꯌꯨꯡꯉꯦ ꯅꯨꯡꯉꯥꯏꯁꯨ ꯐꯖꯅ ꯁꯦꯝꯕꯤꯌꯦ ꯂꯥꯛꯄ ꯃꯤꯗꯨꯅ ꯗꯁꯕꯤꯟꯗ ꯊꯥꯗꯔꯒ ꯃꯩꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯅꯠꯇ꯭ꯔꯒ ꯊꯥꯗ꯭ꯔꯁꯨ ꯁꯤ ꯗꯁꯕꯤꯟ ꯃꯅꯨꯡꯗ ꯊꯝꯖꯤꯟꯕꯤꯔꯝꯃꯣꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯡꯕ ꯌꯥꯝ ꯃꯣꯠꯂꯦ ꯁꯤ ꯗꯁꯕꯤꯟ ꯂꯩ ꯈꯔꯗꯤ ꯐꯗꯕꯁꯨ ꯌꯥꯎꯋꯦ ꯑꯌꯥꯝꯕꯗꯤ ꯆꯥꯏꯔꯒ ꯊꯝꯃꯦ ꯑꯗꯨ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯉꯦꯀꯣ ꯂꯥꯛꯄ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕꯤꯗꯅꯉꯥꯏꯒꯤꯀꯣ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯔꯒ ꯑꯃꯣꯠꯄ ꯌꯥꯝ ꯇꯥꯗꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯥꯛꯄ ꯃꯤꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯁꯨꯛ ꯐꯖꯕ ꯃꯐꯝꯗ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯑꯗꯨꯒ ꯃꯊꯪꯗ ꯂꯥꯛꯄ ꯃꯤꯁꯤꯡꯁꯦ ꯗꯁꯕꯤꯟꯗ ꯊꯥꯗꯅꯉꯥꯏꯒꯤ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯀꯣ ꯁꯤ ꯗꯁꯕꯤꯟ ꯁꯣꯝ ꯁꯥꯏꯗꯇꯁꯨ ꯑꯃ ꯂꯩꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯛꯄꯤꯌꯣ ꯀꯣꯏꯕ ꯂꯥꯛꯄꯤꯌꯣ ꯀꯩꯅꯣ ꯂꯣꯀꯦꯁꯟꯅ ꯂꯥꯊꯦꯟꯗꯅꯤꯀꯣ ꯂꯥꯊꯦꯟ ꯔꯣꯝꯗꯅꯤ ꯂꯣꯀꯦꯁꯟꯁꯦ ꯂꯥꯛꯄꯤꯔꯣ ꯀꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ